ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯃꯃꯥ ꯑꯃꯅ ꯀꯞꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯀꯞꯄ ꯇꯣꯛꯅꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏ, "ꯀꯩ ꯂꯥꯛꯏ ꯀꯞꯄ ꯇꯣꯛꯑꯣ", ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯞꯄ ꯂꯦꯞꯈꯤꯗꯦ꯫ ꯃꯃꯥꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯇꯞꯇꯥ ꯂꯥꯛꯑꯦ꯫" ꯑꯉꯛꯄ ꯑꯃꯅ ꯑꯉꯥꯡ ꯑꯗꯨ ꯇꯞꯇꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯊꯩꯅꯔꯛꯄꯗ ꯅꯥꯀꯜ ꯑꯅꯛꯄꯗ ꯂꯩꯕ ꯖꯪꯒꯜ ꯑꯗꯨꯗ ꯀꯩ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯀꯩꯅ ꯈꯜꯂꯤ, "ꯇꯞꯇꯥ, ꯃꯁꯤꯒꯤ ꯇꯞꯇꯥ ꯑꯁꯤ ꯀꯅꯥꯅꯣ? ꯑꯉꯥꯡ ꯑꯁꯤꯅ ꯀꯩ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯤꯔꯤꯕꯁꯦ?" ꯅꯨꯡꯗꯥꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯍꯨꯔꯥꯟꯕ ꯑꯃ ꯈꯨꯡꯒꯪ ꯑꯃꯗ ꯍꯨꯔꯥꯟꯕ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯁꯟ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯈꯨꯟꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯕꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯟ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯈꯪꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯆꯣꯡꯈꯠꯂꯛꯇꯨꯅ ꯈꯣꯟꯈꯤ, "ꯃꯌꯥꯝ ꯈꯪꯕꯤꯔꯕ꯭ꯔꯥ? ꯍꯨꯔꯥꯟꯕꯅ ꯀꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯁꯟ ꯅꯠꯇꯦ, ꯀꯩꯅꯤ꯫" ꯑꯗꯨꯒ ꯀꯩꯅ ꯈꯟꯕꯅ ꯃꯤ ꯑꯗꯨ ꯇꯞꯇꯥꯅꯤ꯫ ꯀꯤꯃꯟꯕꯒꯤ ꯀꯩ ꯑꯗꯨ ꯀꯟꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯅ ꯀꯩꯒꯤ ꯂꯦꯡꯖꯨꯝꯗ ꯀꯟꯅ ꯌꯥꯟꯈꯤ꯫ ꯍꯨꯔꯥꯟꯕꯅ ꯇꯣꯡꯂꯤꯕ ꯑꯗꯨ ꯁꯟ ꯅꯠꯂꯝꯗ꯭ꯔꯦ, ꯀꯩꯅꯦ ꯍꯥꯏꯕ ꯑꯗꯨ ꯍꯨꯔꯥꯟꯕꯅ ꯈꯪꯈꯤ꯫ ꯀꯩꯅ ꯀꯤꯃꯟꯕꯒꯤ ꯖꯪꯒꯜ ꯇꯝꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯁꯥ ꯀꯟꯅꯕꯒꯤꯗꯃꯛ ꯎ ꯑꯃꯒꯤ ꯃꯁꯥꯗ ꯌꯥꯟꯅꯕ ꯌꯦꯡꯂꯛꯈꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯎ ꯃꯁꯥ ꯑꯃꯗ ꯌꯥꯟꯗꯨꯅ ꯎꯗ ꯀꯥꯈꯠꯈꯤ꯫ ꯑꯗꯨꯒ ꯀꯩꯅ ꯇꯞꯇꯥꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯀꯩ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯈꯠꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅꯈꯤ꯫ ꯇꯞꯇꯥꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯝꯖꯒꯗꯕꯗꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯍꯦꯛꯇ ꯋꯥꯈꯜꯗ ꯁꯥꯒꯠꯇꯨꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯗꯟꯗꯤ ꯑꯃ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯈꯪꯖꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯟꯅ ꯇꯥꯕꯤꯔꯕ꯭ꯔꯥ? ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯃꯩꯇꯩ ꯃꯦꯖꯤꯛ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯑꯊꯨꯕꯤꯗ ꯄꯨꯖꯔꯛꯀꯦ꯫ ꯇꯤꯜ ꯗꯦꯟ, ꯇꯦꯛ ꯀꯦꯌꯔ꯫